ꯑꯌꯨꯛ ꯅꯤꯅ ꯌꯦꯡꯕꯒꯗꯤ ꯅꯨꯡꯗꯥꯡꯅ ꯍꯦꯟꯅ ꯐꯖꯩꯅꯦ ꯁꯦꯠ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯦꯠ ꯂꯩꯔꯦ ꯍꯧꯖꯤꯛꯇ ꯅꯦ ꯂꯥꯎꯏꯗꯅ ꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯦꯠ ꯂꯩꯔꯦ ꯁꯦ ꯃ꯭ꯌꯨꯖꯤꯛ ꯆꯦꯟꯖ ꯑꯣꯏꯕꯒ ꯍꯜꯂꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯉꯁꯤꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯈꯣꯏ ꯁꯦ ꯂꯥꯛꯀꯅꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯀꯂꯥꯈꯦꯇ꯭ꯔꯗꯅꯤ ꯁꯟꯗꯥꯏ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄꯗꯒꯤ ꯁꯨꯝ ꯆꯠꯁꯜꯂꯨꯁꯦ ꯍꯥꯏꯅ ꯍꯟꯗꯛ ꯌꯥꯝ ꯐꯖ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯕꯗꯒꯤ ꯁꯨꯝ ꯆꯪꯉꯛꯄꯅꯤ ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯔꯝꯃꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯔꯒꯦ ꯐꯖꯗ꯭ꯔꯦ ꯑꯌꯨꯛ ꯅꯤꯅ ꯌꯦꯡꯕꯒꯗꯤ ꯅꯨꯡꯗꯥꯡꯅ ꯍꯦꯟꯅ ꯐꯖꯩꯅꯦ ꯁꯟꯗꯥꯏ ꯉꯥꯏꯍꯥꯛ ꯊꯣꯛꯁꯦꯅ ꯁꯨꯝ ꯊꯣꯛꯂꯛꯄꯗꯒꯤ ꯁꯨꯝ ꯈꯣꯡꯅ ꯀꯥꯕꯛ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯆꯠꯊꯣꯔꯛꯄꯗꯒꯤ ꯑꯗꯨꯝ ꯌꯧꯊꯣꯔꯛꯄꯅꯤ ꯀꯂꯥꯈꯦꯇ꯭ꯔ ꯆꯔꯆꯇꯒꯤ ꯁꯤꯒ ꯍꯥꯟꯅ ꯇꯤꯀꯦꯠ ꯂꯧꯕ ꯇꯧꯕꯩꯗꯤ ꯅꯨꯡꯗꯥꯡ ꯆꯠꯄꯅ ꯍꯦꯟꯅ ꯐꯖꯩꯅꯦ ꯑꯩꯅ ꯁꯤꯒ ꯍꯥꯟꯅ ꯂꯥꯛꯑꯝꯃꯤꯁꯦ ꯀꯩꯅꯣꯗ ꯆꯍꯤ 35 2007ꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯤꯗꯣ ꯅꯠꯇ꯭ꯔꯥ ꯂꯥꯁ ꯑꯦꯛꯆꯨꯋꯦꯂꯤ ꯅꯨꯡꯗꯥꯡꯗ ꯃꯣꯏꯒꯤ ꯂꯥꯏꯇꯤꯡ ꯑꯃ ꯐꯖꯕ ꯍꯦꯜꯂꯤꯅꯤ ꯂꯥꯏꯠ ꯃꯌꯥꯝꯁꯤꯅ ꯅꯨꯡꯗꯥꯡꯗ ꯐꯖꯕ फजद्रा मैम नहीं रे स्वाई रिव्यू व्यू नहीं रहे स्वाई सिदी पूरा हाइपेट ओला में हाना गदी pada ni wah wow em rồi cơ chị phải đi phải rồi đấy chị qua cả nó bờ xa bên này cái đâu đấy ạ Kalau saya jadra ba? Cat pa jadra ba ba? Kalau kapi uro. Dubai tum je hoy hoy no. Nahi re. Isai na jangcha laga jauh jauh lau kapal laga ni marak ta kap ta buka cingce mo isai ki matung ina loi jagoi sare ona maning da sulai asina plane oina leiba sina jagoi saba sarani jagoi ada bridge ta mujasi Thế music change rồi bác tiếng chạy với cái style lối change rồi đấy sau ấy mà nung được số xuân mà nung được số mày am lên quay tay cái chợ rồi đó mà nung được số lên
magai sonda manung onda su mayam lai ri mafam sonda su lai ri wow mathak ta su moi gi light ki design su na fajar bagi chang se pura helale ayung thinda la di ka fajar roi se di adai manung ise museum ni ngasai itu nampak jauh ya li light kata orang kan ini am simple nih tet pada jauh gaya nah nahan itu nap hau betul nah hendak kisi di makanan yang berapa aku video foto pada nih ai cet pada ma jauh puting part 1 ai cet pada jauh puting part 2 part 3 ini foto nih cuma itu namanya am nanti support tau biro Singapura susah ke Purba Jyoti Museum. Ai sum chat na sum kapa ke mafam da lep roi ke sina mo ge hoigi सामने की कोई जाइए तो मुझे कहीं है कि कौन वही इंस्ट्रूमेंट कोई ढोल टाइप का वही जाइए तो नीचे बोर्ड हॉल से कोई मोगा लोगपगी फी लोगपगी कहीं सिल्क की मोगा कमाई लोग ना पंपी दगी सीता उना याम कुजे सीने फी साबगी कई है यंगहोम फी साबसे कोई कहीं तो इंस्ट्रूमेंट कहीं नोम है ता यंगहोम है बरा जोंगम सॉरी Pisa bagi jonggam. Hoi. Sina. Mata ni sericulture. Soalnya moga ke kenogi ni sih. Sigai pagi notice ki. Koi ba koi jat में हम जाती लोग नोम की लाई दो इन्हों को मिटे की से थी बनी मिटे की फिरोन खंगे ना तक मिटे की कच्चा की करी लाई बाय ना तो थी बनी कदों लगे ये मुफ्ला मधुम गदी पूरा का चला गए वापस घर पेन गनी तो मैं हम आइना थी रिपोर्ट से आसवांदर लाई बगुम तौरे आइना थी से मैं हम से कैसे लोई सूरे मिजो खंगे के खंगे लोई सूरे लोई ना थी बस है कोई की मिटे की होई बा सेलेरे कोई मिटे की सेलेरे कोई तो नेला हुई ना से दो कोई मिटे की सेलेरे मैं यहाँ मरक सिगा कोई की उद्धव सिगा थवाई कर नुआयर से नते सिन्ना नुपा से कर बिगिनी सिनी मिटे की थकत चरी जब पोन में हम ले सिगा इसे मोगी थाइना की ही ले रहे सिना थांग बनी तो याम ना थी नंबर हो गया वीडियो का apa याद है ना दी थे सामान नहीं ना कोई नहीं फिर मुका डंगा ले साथी सारा है ना तो सुथांग ता कई का याम जब लिंक है वो ले याबा तो मुझे कैसे थे ना ले रहा मैं वीडियोग्राफी फोटोग्राफी याद है ना याम ना नंबर हो गया ये जो हम ले रहे सिगाซึ่งแบบนี้นะมาปานนี้ซึ่งแบบจะเองลินด้วยก็ได้หลายกับปัจจัยกินตัวอาสนตะกี้ปาร์คอยไปกี่ดีหนุนทางนะเบสตาร์เราคอยกี่อีโบบาบูเท่านาคุณกี่อีโบนะวิดีโอเสร็จกันบัตรก็ดีไอ้กินนกขังเดะอาจจะวิดีโอเสร็จนำนะมาพูดจำสักทีนะมิสเตอร์เว้ยมานะบล็อกเสียไอ้หนังหักกับสิกาให้ดำตาก็ดีมานะกับตัวเสียมายามยังบิวmau salah ini bikum na
ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏ ꯀꯂꯥ ꯈꯦꯇ꯭ꯔ ꯀꯥꯏ ꯁꯨꯃꯥꯏꯅ ꯃꯥ ꯗꯥꯏꯂꯣꯛ ꯀꯞꯄꯛꯀꯅꯦꯕ ꯋꯥꯔꯤꯗꯣ ꯕꯥꯕꯨ ꯌꯦꯡꯉꯒꯗꯤ ꯀꯣꯃꯦꯟꯇ ꯍꯥꯏꯔꯣ ꯑꯁ ꯋꯥꯈꯜꯒꯁꯦ ꯇꯦꯟꯁꯟ ꯃꯌꯥꯝ ꯂꯣꯏ ꯀꯥꯎꯋꯦ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯐꯖꯩ ꯃ꯭ꯌꯨꯖꯤꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯏꯪꯅ ꯊꯃꯣꯏ ꯐꯥꯗꯕ ꯃ꯭ꯌꯨꯖꯤꯛꯅꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯃꯄꯥꯟꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗ ꯀꯣꯏꯔꯛꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯨ ꯑꯩꯒꯤ ꯁꯤꯒꯤ ꯂꯥꯏꯛꯀꯤ ꯚ꯭ꯌꯨꯁꯦ ꯑꯁꯤꯇꯅꯤ ꯌꯦꯡꯕꯗ ꯄꯦꯟꯖꯔꯤꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯁꯨ ꯄꯦꯟꯗꯦ ꯌꯥꯝ ꯃꯅꯤꯡꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯨ ꯃꯅꯤꯡꯒꯤ ꯐꯖꯗ꯭ꯔꯥ ꯃꯐꯝꯁꯦ ꯈꯨꯐꯖꯔꯝꯅꯤ ꯑꯩꯗꯤ ꯃꯐꯝꯁꯦ ꯁꯥꯎꯟꯁꯤꯒ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯕ ꯃ꯭ꯌꯨꯖꯤꯛꯁꯦ ꯀꯥꯏꯗꯒꯤ ꯊꯥꯔꯛꯏꯅꯣ ꯍꯥꯏꯗꯨꯗꯤ ꯃ꯭ꯌꯨꯖꯤꯛ ꯊꯥꯐꯝꯁꯦ ꯂꯩꯔꯦ ꯐꯣꯟꯗ ꯆꯦꯜꯂꯦ ꯃꯥꯒꯤꯁꯨ ꯐꯣꯇꯣꯁꯨꯠ ꯈꯔ ꯇꯧꯕꯤ ꯑꯩꯈꯣꯏꯅꯤ ꯃꯅꯤꯡꯒꯤ ꯐꯖꯕ ꯚ꯭ꯌꯨ ꯃꯔꯛꯁꯤꯒ ꯁꯦꯜꯐꯤ ꯐꯖꯕ ꯑꯃꯇꯪ ꯅꯝꯖꯍꯧꯒꯦ ꯐꯣꯇꯣꯁꯨ ꯈꯔ ꯀꯥꯞꯄꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯣꯇꯥꯃꯨꯇꯤ ꯂꯣꯏꯔꯦ ꯀꯣꯏꯕ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯑꯩ ꯃꯈꯥ ꯇꯥꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯃꯌꯥꯝ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯦ